Good morning mayam. Mayam karam karam tawrige. Mayam breakfast ka tawnaraba. Ado ngasigi dinda jidi jamna nungaiba dindani. Nongthi mangli mangli tawi. Ingli tawi. Uti thongba chaba so hawgani ngasigi dinda se. ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯇꯞꯄꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯃꯈꯣꯟꯁꯦ ꯀꯩꯒꯤ ꯇꯞꯄꯤꯅꯣ ꯑꯩꯅ ꯈꯪꯗꯦ ꯃꯣꯕꯥꯏꯜꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯈꯣꯟꯁꯤꯅ ꯇꯧꯔꯤꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯃꯤ ꯃꯌꯥꯝꯅ ꯅꯪꯒꯤ ꯃꯈꯣꯟꯗꯣ ꯈꯔ ꯇꯞꯃꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯄꯥꯟ ꯆꯝꯊꯣꯡ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒ ꯂꯩꯔꯦ ꯁꯤꯡ ꯃꯅꯥꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯥꯡꯉꯧ ꯑꯃ ꯉꯧꯔꯅꯤ ꯚꯖꯥ ꯑꯃ ꯇꯧꯔꯅꯤ ꯇꯤꯜꯍꯧꯒ ꯑꯂꯨꯒ ꯑꯗꯩ ꯀꯥꯔꯣꯟꯒꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯄꯥꯟ ꯆꯝꯊꯣꯡꯒꯤꯅꯦꯕꯀꯣ ꯄꯥꯟ ꯆꯝꯊꯣꯡꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯟ ꯆꯝꯊꯣꯡꯁꯦ ꯄꯥꯟ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯣꯔꯣꯛ ꯇꯣꯉꯥ ꯑꯗꯒꯤ ꯉꯥꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯉꯥꯗꯣ ꯐꯖꯅ ꯐꯨꯠꯇꯣꯛꯑꯒ ꯑꯗꯨꯒ ꯄꯥꯟ ꯍꯥꯞꯄꯤꯑꯕ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯟꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯁꯦ ꯍꯩꯅ ꯊꯥꯒꯠꯄ ꯅꯠꯇꯦꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯔꯦꯁꯤꯄꯤꯁꯨ ꯇꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯝ ꯅꯣꯡ ꯑꯃꯗ ꯇꯧꯕꯗꯣ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯍꯥꯏꯕ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯌꯦ ꯔꯣꯖꯤꯅ ꯍꯥꯏꯕ ꯆꯦ ꯗꯤꯄꯥ ꯅꯪꯁꯦ ꯊꯕꯛ ꯁꯨꯕ ꯍꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯌꯦ ꯑꯗꯣ ꯔꯣꯖꯤ ꯎꯔꯕ ꯑꯩꯁꯨ ꯊꯕꯛ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯗꯤ ꯄꯥꯟ ꯆꯝꯊꯣꯡ ꯑꯣꯏꯒꯦꯔꯥ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯇꯧꯏꯑꯕ ꯃꯆꯨꯁꯦ ꯈꯇꯪ ꯑꯗꯨꯝ ꯊꯛꯏꯑꯕ ꯃꯌꯥꯝ ꯊꯛꯅꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝꯁꯨ ꯊꯛꯅꯕ ꯌꯥꯎꯔꯗꯤ ꯀꯣꯃꯦꯟꯗ ꯄ꯭ꯂꯤꯖ ꯏꯕꯤꯔꯧ ꯑꯩꯗꯤ ꯃꯆꯨꯁꯦ ꯍꯩꯖꯥꯡꯁꯦ ꯃꯆꯨꯁꯦ ꯈꯇꯪ ꯐꯖꯗ꯭ꯔꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯩꯗꯤ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯣꯏꯔꯁꯨ ꯄꯥꯟ ꯆꯝꯊꯣꯡ ꯑꯣꯏꯔꯁꯨ ꯃꯆꯨꯁꯦ ꯈꯇꯪ ꯑꯣꯏꯁꯨ ꯊꯥꯛꯏ ꯑꯩꯗꯤ ꯍꯩꯖꯥꯡꯁꯨ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯆꯥꯛ ꯊꯥꯡꯒꯠꯂꯦ ꯁꯤꯒ ꯂꯩꯔꯦ ꯄꯥꯟ ꯆꯝꯊꯣꯡ ꯁꯤ ꯂꯩꯔꯦ ꯀꯥꯡꯉꯧ ꯑꯗꯒꯤ ꯉꯥ ꯉꯧꯕ ꯇꯣꯉꯥꯟꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯒ ꯃꯌꯥꯡꯕ ꯂꯩꯔꯦ ꯘꯤ ꯃꯣꯔꯣꯛ ꯂꯩꯔꯦ ꯊꯨꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯇꯦꯔꯦꯁ ꯇꯣꯉꯥꯟꯅꯤ ꯁꯦꯛꯃꯥꯏ ꯇꯣꯉꯥꯟꯅ ꯍꯥꯎꯕ ꯖꯧꯗꯕꯅꯤ ꯇꯣꯉꯥꯟꯁꯤꯗꯤ ꯇꯦꯔꯦꯁ ꯇꯣꯉꯥꯟꯅ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯑꯗꯩ ꯑꯃꯦꯠꯄꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯩ ꯀꯣꯛ ꯁꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯦꯟ ꯀꯥꯔꯗ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟꯅ ꯃꯣꯏꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯂꯧꯍꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯣꯟ ꯅꯝꯕꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯣꯛ ꯁꯥꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩ ꯆꯠꯇꯣꯏꯅꯤ ꯆꯦꯛ ꯇꯧꯀꯣ ꯑꯩꯒꯤ ꯍꯦꯛꯇ ꯆꯩ ꯂꯩꯔꯝꯗꯦ ꯑꯩ ꯆꯥꯔꯣꯏ ꯍꯧꯖꯤꯛ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯇꯥꯏ ꯈꯥꯏꯇꯣꯅ ꯈꯣꯏꯁꯦ ꯑꯗꯨ ꯇꯥꯒꯔꯦꯗ আমার প্যান কার্ড ಆಗಿಸಿ हाँ ना ना वो जे एक डुप्लीकेट एक बनाए बार इतना कुछ लोटे
ওই বেংকাত নাথাকিলে আমি ইউটিউব চেনেল দেখিও খবর আছে ওই কথা আমি কোনো বাইরে করি আমার বাইকটা হইয়া গেছে দাম 10 মিনিট পরে আমি বাইরে ইমেলও আইছে না আমার মেসেজ আইছে না ꯃꯌꯥꯝ ꯑꯁꯤ ꯃꯐꯝꯁꯦ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ ꯈꯪꯅꯕ ꯌꯥꯎꯔꯗꯤ ꯀꯣꯃꯦꯟꯗ ꯍꯥꯏꯔꯛꯎ ꯑꯁꯤ ꯃꯐꯝꯁꯦ ꯗꯣꯂꯨ ꯈꯣꯟꯗꯣꯟ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤꯁꯦ ꯈꯣꯡ ꯈꯨꯠ ꯁꯦꯝꯕ ꯈꯣꯡ ꯈꯨꯠ ꯇꯦꯛꯀꯥꯟꯗ ꯁꯦꯝꯕ ꯂꯥꯛꯄꯗꯣ ꯑꯗꯨ ꯃꯐꯝꯗꯨꯅꯤ ꯑꯁꯤꯁꯦ ꯃꯥꯁꯦ ꯑꯁꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯁꯦꯝꯕ ꯍꯩ ꯍꯥꯏꯅ ꯃꯤꯁꯤꯡꯁꯦ ꯑꯂꯥꯞ ꯑꯂꯥꯞꯄꯗꯩ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯄ ꯌꯥꯎꯏ ꯑꯁꯤ ꯃꯐꯝꯁꯤꯗ गाणी तुझ्या संधी आहे नी এটা 60 টাকা এটা কম করতো না নি কত দিব গো ওই যে 100 টাকা রাখি আর নাই কম আর কম পড়ে 120 টাকা 140 টাকা মানে ডালিলে মধ্যে হবে রবে আরে এটা 60 টাকা কিতা লাগে এটা 60 টাকা না 50 টাকা কিতা লাগে তো সস্তা দিন আমি আইছি না ওই ওই আইছে না তো তো পাগলা থাকবো তো বাপু পাগলা না থাকি তুমি কোনখানে আইব সন্ধ্যায় রাহে র ওই তুমি কোনখানে আইব আমি এই দোকানে আইব আবার কিছু মাত্র চলছে পান খেয়া কি উড়ো উঠতে পান উঠে এই কিলো রে লাগে সং পান sino pa dia kada ditang menupan Koce ngasih pandu kalian ding barang gede pun আমি পড়ে গেছে আর কত বাজার শেষ good night ওই যে একটা 30 টাকা একটা আছে নানি লম্বা লম্বা ওইটা শেষ লম্বা পেছা নিয়ে আসান লইছে নাই ওটাই তাই আর না টেস ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯩꯅ ꯂꯥꯛꯄꯗꯨꯁꯨ ꯀꯩꯁꯨꯝꯕ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯒꯤꯅꯦ ꯑꯩꯈꯣꯏ ꯑꯙꯥꯔ ꯀꯥꯔꯠꯇꯗꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯗꯣ ꯑꯗꯒꯤ ꯑꯗꯨꯗꯣ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯗꯤꯁꯥ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯕꯦꯡꯀꯤ ꯀꯔꯤ ꯀꯔꯥ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟꯗꯨꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯂꯧꯍꯧꯔꯦꯕ ꯂꯧꯍꯧꯕꯗꯨꯒ ꯁꯤꯝꯗꯨꯗꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯈꯔꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯠ ꯕꯦꯡ ꯀꯥꯔꯠꯇ ꯌꯥꯎꯕ ꯐꯣꯟ ꯅꯝꯕꯔꯗꯨꯅꯤꯅ ꯑꯗꯨꯗꯣ ꯃꯊꯧ ꯇꯥꯔꯛꯏꯕ ꯅꯝꯕꯔꯗꯣ ꯑꯗꯨꯗꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯀꯨꯏꯅ ꯀꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯦꯕ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯑꯗꯨꯒꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯗꯦ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯎ ꯍꯥꯏ ꯑꯗꯨꯒ ꯂꯥꯛꯑꯒ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯗꯣ ꯌꯦꯡ ꯇꯥꯕꯅꯤ ꯈꯪꯗꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ kutu kutu লাউনা কই দাও তো কিটা করব বাজা শুনি বাজার কি রকম হইছে আজকে 1000 2000 প্যাসেঞ্জার অটোর মধ্যে নাই না না আমি বাজার আইছি না আজকে ও করে নি ওই আচ্ছা ভালো ভালো রাস্তা হয়ে গেছে না টিফিন হয়ে গেছে আমার পয়সা নাই